ꯑꯣꯏꯕ ꯑꯩꯒꯤ ꯗꯥꯎꯁꯦ ꯄꯥꯝꯗꯤ ꯄꯥꯝꯍꯧꯈ꯭ꯔꯦꯗ ꯐꯔꯦꯗ ꯂꯧꯖꯍꯧꯔꯁꯅꯨꯗ ꯑꯩꯅ ꯁꯨꯛ ꯌꯥꯝ ꯋꯥꯔꯀꯥꯟꯁꯤꯗ ꯇꯧ ꯂꯥꯛꯑꯣꯏꯗꯕꯅꯤ ꯉꯥꯏꯕꯨ ꯉꯥꯏꯔꯗꯤ ꯑꯣꯛꯇꯣꯁꯤꯕꯀꯣ ꯀꯩꯁꯨ ꯂꯩꯇ꯭ꯔꯗꯤ ꯄꯪꯆꯠꯇ ꯆꯠꯀꯅꯤ ꯑꯩꯅ ꯍꯦꯛ ꯉꯥꯏꯔꯗꯤꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯕꯁꯦ ꯁꯤ ꯑꯩꯒꯤ ꯋꯥꯔꯀꯥꯟꯗ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏꯁꯤ ꯍꯦ ꯆꯨꯝꯃꯤꯅꯦ ꯃꯁꯤ ꯃꯤꯑꯣꯏꯕꯅ ꯋꯥꯔꯀꯥꯟꯗ ꯃꯤ ꯂꯩꯇꯦ ꯑꯗꯣ ꯁꯤ ꯑꯣ ꯍꯣ ꯑꯁ ꯑꯣ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯑꯦ ꯁꯅꯥꯗꯨꯕꯨ ꯂꯨꯔꯀꯥꯟꯗ ꯃꯥ ꯅꯤꯡꯁꯤꯡꯉꯦ ꯇꯣ ꯁꯤ ꯀꯥꯏꯗ ꯑꯃꯨꯛ ꯌꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯑꯣ ꯋꯥ ꯑꯝꯇ ꯆꯟꯈ꯭ꯔꯦꯗ ꯑꯩꯁꯦ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯀꯥꯟꯁꯤꯗ ꯀ꯭ꯋꯥꯁꯦ ꯄꯪꯆꯥ ꯆꯥꯅꯤꯡ ꯈꯜꯂꯛꯄꯅꯤ ꯇꯧꯔꯤꯁꯦ ꯈꯣꯠꯂꯧ ꯈꯣꯠꯂꯦꯕꯁꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅꯁꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯀꯥꯟꯗ ꯆꯥꯅꯤꯡꯉꯛꯄ ꯑꯣꯏꯅ ꯇꯧꯔꯅ ꯀ꯭ꯋꯥꯁꯤꯁꯨ ꯗꯨꯀꯥꯟꯗ ꯆꯠꯂꯨꯔꯦ ꯁꯣꯠꯄ ꯍꯦꯟꯃꯟꯗꯅ ꯑꯗꯨ ꯁꯨꯝ ꯄꯤꯔꯛꯑꯔꯣꯏꯅ ꯇꯧꯔꯤꯁꯦ ꯄꯩꯁꯥꯁꯦ ꯁꯨꯡꯄꯤ ꯄꯤꯗ꯭ꯔꯕꯅꯤ ꯗꯨꯀꯥꯟꯗꯨ ꯃꯊꯪ ꯁꯣꯠꯀꯦꯁꯨ ꯌꯥꯔꯛꯑꯔꯣꯏꯕꯁꯦ ꯑꯁ ꯀꯔꯤꯅ ꯇꯧꯔꯤꯁꯨ ꯑꯁ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯀꯥꯟꯗꯅ ꯍꯦꯟꯅ ꯆꯥꯅꯤꯡꯕꯗꯨ ꯇꯧꯔꯦꯗ ꯀ꯭ꯋꯥꯁꯦ ꯐꯣꯟ ꯂꯥꯛꯑꯃꯤꯅꯦ ꯄꯥꯏꯔꯣꯏꯗꯕꯅꯤ ꯐꯣꯟꯁꯤꯁꯨ ꯇꯧꯕ ꯇꯧꯔꯗꯤ ꯁꯤ ꯑꯩ ꯉꯁꯥꯏ ꯁꯥꯏꯂꯦꯟ ꯊꯝꯕꯗꯣ ꯑꯩ ꯂꯧꯊꯣꯛꯄ ꯆꯠꯅꯤꯡꯉꯦ ꯀꯅꯥꯒꯤ ꯑꯣꯏꯖꯥꯠꯅꯣ ꯍꯜꯂꯣ ꯑꯣ ꯁꯅꯥ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯀ꯭ꯋꯥꯇꯔꯗ ꯂꯩꯌꯦ ꯀ꯭ꯋꯥꯇꯔꯗꯕ ꯑꯦ ꯅꯪꯗꯤ ꯀꯅꯥꯏ ꯀ꯭ꯋꯥꯇꯔ ꯂꯩꯕ ꯍꯦꯔꯥ ꯑꯩꯒꯤ ꯀ꯭ꯋꯥꯇꯔ ꯑꯩꯈꯣꯏꯒꯤ ꯀꯥ ꯚꯔꯥꯗꯨꯅꯤꯗ ꯑꯁ ꯇꯧꯔꯛꯑꯗꯕꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯥꯅ ꯈꯥꯏꯖꯤꯜꯂꯛꯑꯅꯤ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯩꯁꯦ ꯏꯕꯥꯅꯤꯁꯦ ꯉꯁꯤꯁꯦ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯁꯦꯅ ꯇꯧꯕꯅꯤꯗ ꯒꯥꯔꯤꯁꯨ ꯃꯤ ꯃꯄꯨꯅ ꯂꯧꯍꯧꯔꯦ ꯑꯩ ꯊꯕꯛ ꯁꯁꯄꯦꯟ ꯆꯥꯕꯗꯒꯤ ꯅꯪꯒꯤ ꯒꯥꯔꯤ ꯂꯧꯍꯧꯔꯨꯗꯨꯗꯤ ꯀꯔꯤꯗ ꯂꯥꯛꯑꯒ ꯀꯔꯤꯗ ꯆꯠꯇꯣꯏꯕ ꯑꯣꯛꯇꯣꯗ ꯂꯥꯛꯀꯅꯤ ꯑꯣꯛꯇꯣꯗ ꯆꯠꯃꯤꯟꯅꯁꯤ ꯅꯣꯡ ꯐꯥꯗꯣꯛꯁꯤ ꯏꯅꯥꯎ ꯑꯣꯛꯇꯣꯗ ꯆꯠꯄ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯀꯥꯏꯗꯦꯗ ꯅꯪꯒ ꯆꯠꯄꯕꯨ ꯀꯩꯅꯣ ꯑꯣ ꯊꯨꯅ ꯂꯥꯛꯑꯣꯅꯦ ꯍꯣꯏ ꯑꯩ ꯑꯣꯛꯇꯣ ꯉꯥꯏꯔꯤꯌꯦ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ ꯑꯗꯣ ꯚꯥꯏ ꯅꯪ ꯂꯥꯛꯄꯗ ꯇꯥ ꯇꯣꯀꯦꯟꯗꯒꯤ ꯁꯥꯠ ꯃꯇꯞ ꯑꯅꯤ ꯈꯛꯇ ꯌꯥꯎꯔꯛꯎꯕ ꯇꯧꯔꯛꯑꯅꯤ ꯃꯥꯏ ꯀ꯭ꯋꯥꯁꯦ ꯑꯃꯨꯛꯇꯣ ꯚꯥꯏ ꯑꯩ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯕ ꯀ꯭ꯋꯥꯗꯣ ꯑꯗꯨꯅꯅꯦꯕ ꯁꯦꯜꯗ ꯁꯦꯜ ꯌꯥꯎꯗ꯭ꯔꯀꯥꯟꯁꯤꯗ ꯀꯥꯏꯗꯤ ꯀ꯭ꯋꯥꯅꯣ ꯃꯥꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏꯁꯤꯅ ꯑꯁ ꯚꯥꯏ ꯅꯪ ꯁꯣꯠꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯅꯪ ꯊꯣꯛꯄ ꯂꯩꯔ ꯄꯨꯔꯣ ꯚꯥꯏ ꯍꯣꯏ ꯂꯩꯔꯒꯦꯁꯦ ꯀ꯭ꯋꯥ ꯂꯩꯔꯒꯦꯁꯦ ꯅꯪ ꯆꯥꯊꯣꯛꯑꯝꯕꯅꯨꯀꯣ ꯂꯩꯔꯝꯃꯣ ꯑꯩ ꯌꯧꯔꯛꯑꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯀ꯭ꯋꯥꯗꯣ ꯀꯥꯎꯅꯨꯀꯣ ꯍꯣꯏ ꯐꯔꯦ ꯑꯣꯛꯇꯣ ꯑꯃ ꯂꯥꯛꯑꯦ A few moments later. ꯚꯥꯏ ꯀ꯭ꯋꯥ ꯂꯩꯔꯝꯗ꯭ꯔꯣ ꯁꯤ ꯂꯩꯔꯕꯅꯦꯕꯣ ꯆꯥꯔꯣ ꯄꯦꯟꯅ ꯀꯣ ꯅꯪ ꯍꯥꯎꯅ ꯐꯣꯟꯁꯨꯕ ꯅꯪꯅ ꯀꯛꯊꯠꯄꯤꯗꯅ ꯁꯣꯜꯂꯒ ꯂꯩꯕꯒꯤ ꯄꯤꯗ꯭ꯔꯤ ꯄꯩꯁꯥꯕꯨ ꯁꯤ ꯐꯣꯟꯁꯤꯒꯤ ꯄꯩꯁꯥꯕꯨ ꯄꯤꯗ꯭ꯔꯤ ꯆꯥꯔꯣ ꯄꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯅꯦ ꯅꯪꯗꯤ ꯁꯣꯝꯗꯗꯤ ꯑꯩꯗꯤ ꯉꯥꯏꯈꯣꯅꯦ ꯚꯥꯏ ꯅꯪꯅ ꯅꯣꯡꯃꯗ ꯆꯥꯔꯤ ꯀ꯭ꯋꯥꯁꯤ ꯀꯌꯥꯅꯣꯕ ꯅꯠꯇꯦ ꯅꯣꯡꯃꯗ ꯅꯪ ꯀ꯭ꯋꯥ ꯀꯌꯥ ꯆꯥꯒꯦꯕ ꯃꯇꯝꯁꯤ ꯚꯥꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯚꯥꯏ ꯑꯌꯨꯛꯇ ꯑꯅꯤꯃ ꯅꯨꯡꯗꯥꯡꯗ ꯑꯅꯤꯃ ꯑꯗꯣ ꯀꯩꯒꯨꯝꯕ ꯊꯕꯛꯀꯨꯝꯕ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯒꯗꯤ ꯑꯅꯤ ꯑꯍꯨꯝꯗꯤ ꯁꯣꯏꯗ꯭ꯔꯦ ꯚꯥꯏ ꯃꯇꯝ 6 ꯍꯥꯏꯔꯣꯅꯦ ꯈꯪꯉꯕ ꯃꯇꯝ 6ꯁꯦ ꯃꯇꯝ ꯑꯃꯗ ꯀꯨꯟ ꯄꯥꯔꯣ ꯅꯣꯡꯃꯗꯗꯤ ꯆꯥꯝꯃ ꯀꯨꯟ ꯂꯩꯇ꯭ꯔꯥ ꯍꯥ ꯅꯦꯡꯉꯣ ꯊꯥꯗꯗꯤ ꯀꯌꯥ ꯂꯩ ꯚꯥꯏ ꯑꯪꯀꯒꯤ ꯃꯇꯥꯡꯁꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯚꯥꯏ ꯑꯩꯈꯣꯏꯗꯤ ꯇꯣ 3,300 ꯂꯩꯔꯝꯒꯅꯤ ꯆꯍꯤ ꯑꯃꯗꯗꯤ 94,200 ꯇꯥꯔꯝꯒꯅꯤ ꯇꯥꯗꯕ꯭ꯔꯥ ꯅꯪꯅ ꯆꯥꯔꯛꯏꯁꯦ ꯆꯍꯤ 3ꯒꯤ ꯃꯊꯛꯇꯗꯤ ꯑꯣꯏꯔꯝꯒꯅꯦꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯦꯅꯣ ꯀꯥꯔ ꯑꯃꯗꯤ ꯂꯩꯔꯕꯅꯤ ꯐꯔꯦꯅꯦ ꯚꯥꯏ ꯑꯗꯨꯗꯤ ꯅꯪꯗꯤ ꯆꯍꯤ 3-4ꯁꯦ ꯅꯪꯗꯤ ꯀ꯭ꯋꯥꯁꯨ ꯆꯥꯗꯦ ꯑꯗꯨꯗꯤ ꯚꯥꯏ ꯅꯪꯒ ꯑꯩ ꯉꯁꯤ ꯆꯠꯃꯤꯟꯅꯁꯦꯕ ꯊꯕꯛꯇꯣ ꯅꯪꯒꯤ ꯅꯦꯅꯣꯗꯨ ꯑꯗꯨꯝ ꯆꯠꯂꯁꯤꯅꯦ ꯚꯥꯏ ꯅꯪꯒꯤ ꯅꯦꯅꯣꯒꯤ ꯁꯣꯗꯨ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯩ ꯊꯧꯔꯛꯀꯦ ꯚꯥꯏ